चाउना लेरमनी अदुबु असीबा हक्चांग ओइना पिराय असीबा हक्चांग पिराकपसिसु याम मोंग तादबा अखोइना चानबा सा ककबु फोल सुमाइना कक्ते मीदा मोइना सुमाइना तौरमीबा थबकसे याम मोंग तादना मतर कागा सुमाइना पुगिराकसे अखोइ येंगबदा खांगबा ngamde पेनदे मसागी मsak yengaga natraga masa yengaga akhoi masak se akhoi identify to ngamde dubu mana liliba magi phurit khungrao masa da dress hap kibse asidi ge akhoi identify to buni maramdi masa digi akhoi masak yengaga akhoi identify to ngamde maramdi prithvi da channa daba prithvi din amata su toram daba tauki daba thawse matan ka khrabni na masak tagi de akhoi kari so akwai identify ko ngamde masak khang ngamde adubu mahakna liliba setliba khungrau firondagi akwai si identify ti akwai nagasi mi taruk se ngasi digdi akwai chinau mi taruk se moi gi dress tagi akwai gi mi taruk se identify tore have di midagi thongsu ajani bune aduna mokoi na tori ba thabak se uba matamda aisi lupane adubu yengbo matamda yengbo ngamde khangba ngamde supen pen maki imung munung rupi angang sin uragi siguma thamoi se thongba kanam tang kuki sing se thamoi da moi gi mi okhan amta chenge aduna si kanana hatna kadai digi purak puno kamana to khibno kadai digi purak puno kanana hat puno habsidi ya na thubo matam da sidi sidok tragadi sidi ko chungya yaroi habsidi hogi se makuk kumba loi phangde na ta ro kya phange kya wa makuk sidi suna di leye suna leye adubu hojiki magi masada matam ka abnina akwai di loina makte suna phangi phangde da haiba ngamdre maramdi matan leirabnina akwai na su yengba ngamde akwai na moigi masasi kaman leibu so akwai yengba ngamde aduna akwai gi mitruk sidi am tamthina hatpi khiba yam tamthina tobi khiba hatpa matam da moise nupa oiradi lanne heragadi nomaina tok kapthok pibo oiragadi adugi dun amu yengda khara kono to adubu yamna kare yamna ot nairaga happy kiba thangna paire heraga matar kau piraga sumena tawbi khipse moi chage na ka ibra sungpen pende siguma thabak si akoi sungpen pende suye yaning de haibisi di akoi media thongda aininge aduna yama thubo matamda kadai digi phangna kadai digi pura khibno kanana pura khibno kanana hatpno haibise yama thuba matamda government asina state government asina yama thuba matamda mihat ado uthok pio haibsidi midai gi thongda hana haijabni body je accept to ya election de koi body si koi accept to roi maramdi akhoina expect to budi makoi gi mi tramari se yam safe oina akoi pi gibni adu akhoi gi mi singdu yam safe oina pira agadi haina akhoi khamen adu akhoi gi mi hatoga sumana matam ka aga pira ga kamen akhoi logni sidi akhoi lobunga moi sunglo loro he sidi akhoi hajani haji ko postmortem di taw graba ko postmortem di akhoi tawdri postmortem tawdri just ngasi gi de akhoi moi gi si akhoi gi mi ne have si identify to na bi khata akhoi tawjabni ngam di kai phangi phangbusi akhoi phangba gi mafam se akhoi da hairak tri aduna hojik aina hairi bise phangbusi kadai digi phangbuno kanana hatpno haibse yam thubam tam to pio haibsi media gi thongda thamjab ado khina ubu matam da ngasai gi police ki statement gi matung ena dailon bhai gi area da gi phangbane haibgi du statement number se thokre da namangda ado mamang da su state government na dailon bhai da kosmaina combing operation chathare missing oriba hajikina ga ki hostel singji gi combing operation chathare habu wa khon je thonggi belaire aduga nahan that ten da muk dailon bhai gi area da gi phangbane habi se kari hai सिगी पुलिस ना कोम्बिंग चले खोले है तादी ताई
ꯆꯠꯄ꯭ꯔꯥ ꯆꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯗꯕꯅꯤꯅꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯁꯤꯗꯒꯤ ꯐꯪꯉꯤ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁ ꯄ꯭ꯔꯨꯐꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯝꯇ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯞꯗꯦꯠ ꯇꯧꯕꯤꯗ꯭ꯔꯤ ꯈꯪꯁꯨ ꯈꯪꯗ꯭ꯔꯤ